Praise the Lord. Aigi ming singkhaing ba horongbam isino singi mafam da mapu ibungi wahai kradang share tawjage mapu ibungi wahai Isaiah chapter 55 verse 11 Isaiah pandub yankhai mangagi pada tramathoi isino sing da I pajarake aigi ichildagi tholakpa wahai singdu lengdana leigani aina ngangthokhiba wahai sing adu mahi yandana aingonda halakloi aina ꯅꯤꯡꯈꯤꯕ ꯄꯣꯠꯇꯨ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯇꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯈꯤꯕ ꯊꯕꯛꯇꯨ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯑꯥꯏꯖꯦꯌꯥ ꯄꯟꯗꯨꯞ 65ꯒꯤ ꯄꯗ 13 ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯥꯔꯂꯤ ꯆꯔꯆ ꯃꯇꯝꯗ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯋꯥꯍꯩꯁꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯔꯦꯀꯜꯁ ꯃꯌꯥꯝ ꯑꯃ ꯑꯉꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ mapu ibungi wahi aduga adum loinaraga chatli haibasine mapu ibungi wahi share torokpa matamda aran khubam angak papanokti chawraba miracle hai taragadi mi singna aran khubam phange loinana makhoida healing phangje adu khakta natadna atop signs and wonders kya amana follow adum tawi haibasine haibadi signs and wonders angak kya ama uduna lei makoina mapu ibungi wahai se thona phana public place ta share torokpa matamda bhut changduna leiramba mi kya amasu bhut tagi freedom phangduna ningkha tamduna leiba phangi adu khakta natana paralyzed thungaga makhong seaga sidharaga nakalama leiramba mi phawba lepkhatlaga chen chongba ngami haibasine si khraba nungsijaba mi kya ama asibudagi hingatpa phawba ikoi bible da uba phangse haibasine ichi nausing mapu ibungi wahai se aduki matik pangal lei haibase ikoina mapu ibungi wahai bible pawa matamda wari kya ama asengba thokhiba wari hai taragadi it's not a myth phunga wari natabako asengba historical book haiba tare bible gi ikoi gi paukon chatpa singi thabak haiba lyric se alda yengma matamda su angak thabak angak signs and wonders kya ama akoina uba phangje haibasine aikoi church ta su testimony kya ama aikoi taba phangje pandemic ki maram oiraga aikoi thabak mi kya ama thabak tatpa jobless oiba mi kya ama yawe makoi financial issue thoklaga nangaga adum leiba kangu ama aikoi uba phangje adubu makoi dagi aikoina testimony ta phangbo sidi mapu ibungo da ngajaruba matamda mapu ibungo gi wahai yengwa matamda mapu ibungo gi promises mayam wasak mayam se makoina thajaruba matamdadi makoina tawramba job hana mamang da tawramba job tudagi su hena aphaba job mapu ibungo na pinabi hai adu phangiba job tudi adusu yumdagi sugadaba office ta chatra su yaba yumdagi suwa yaba aphaba job mapu ibungo na pinabi adu yamna maru oibde mapu ibungo gi wahaida aphaba aikoi da makta thaurang biriba aikoi da makta wasak kya ama leiribase aikoina receive tawjabase daka oi haibasine matau karamna receive tawgani subnatagi aikoina chamchamna thajaruba mikupta aikoina receive tawjai haibasine ichi now sing mapu ibungo gi wahai aikoina adum parakpa matamda wahai asida bible da yauriba mapu ibungo na aikoigi da makta promises wasak kya ama tawbigani haina aikoigi da makta plan kya ama yauriba maruina ngasi aikoina pajakhraba bible verse Isaiah chapter 55 verse 11 aigi ichildagi thorakpa wahai singdu lengdana leigani aina ngangthokhiba wahai sing adu mahi yandana aingonda halakloi haina hai mapu ibungogi machindagi thokhiba wahai ado mahi yandana sungan haloi haibasini ngasi mapu ibungona nang aigi punsida wangang bidi madudi nahak naduna leiriba nahak Jisu Christ gi mingda anaba phare haibasine nahak thajaribra nahak ki chindagi phongdokpa matam ado yaure ai naba phare Jisu Christ gi mapaldagi haibase ngasi nahak ki imung manungda nahak ki nupiga natraga nahak ki mapuroibaga husband and wife nakoi matai manao haiba tare nungsi nadaba leiramba khuding maksu ibungo Jisu Christ gi mingdagi nakoi restoration phangle haibasini mapu ibungo gi promise so receive it lotion view
ꯑꯩꯍꯥꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯅꯨꯡꯁꯤꯅꯗꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯉꯁꯤꯗꯤ ꯔꯤꯁꯤꯞ ꯇꯧꯔꯦ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯖꯤꯖꯁ ꯈ꯭ꯔꯥꯏꯁ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯣꯀ꯭ꯂꯦꯝ ꯇꯧꯃꯤꯟꯅꯁꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨ ꯈꯛꯇ ꯅꯠꯇꯗꯨꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯈꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯤꯡꯈꯥ ꯇꯝꯖꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨ ꯑꯥꯔ ꯔꯤꯆ ꯕꯤꯀꯣꯁ ꯖꯤꯖꯁ ꯕꯤꯀꯝ poor for us. Jisu Kristana nang aigidamukta lairakhibagi maramna nang ai ngasidi ina khulle haidna aikoi lauthokjaba matam ado yaurabne chi nausing. Church ki ahal sing laktuna prayer tawbiramba natraga church ki pastor natraga elder sing laktuna prayer tawbiramba ngaidna leiba matam natre hojikti. Makhoina lakpiragadi yamna phai well and good. अदुबु मखोइबु ngaidna leibirano hojik ibungo jisu Christ gi mingda ai hak ina khole ibungo jisu Christ gi mingda ai hak anawa phare ibungo jisu Christ gi mingda ai gi imung manungda ingtha taptha ba khana chaina da ba khana chaina ba amata leitre haibase chindagi phongdok piu lauthok piu haibase ai chinaw singda ngasi yamna tena encourage tawjaninge yengbiri ba tabiri ba khudingmakpu ibungo jisu Christ gi mingda hena bor phangbo oisanu hena mahai yan bo oisanu. God bless you. Mathangi video da amuk thaingnarse.